Manipur Conservation of Paddyland and Wetland Eki Mayokta Government ki ayaba yaudana yum kai sajilamba singki mathakta government na action lokatwa hokre. Employment Exchange Taraga Taret Labagi Manunda Mari Khatada online registration amadi renew tobagi khudong chaba leire haina Department of Employment na hairi. GST return file tawdaba Imphal gi dukan taraga manga seal tawkibaga loinana Department of Taxation Manipur na February tha khaktada lupa koti nipunipan ka district manga gi tax khongat pangamtre. Mitai Maitai na schedule tribe list yauba yai natraga yade haibagi matangda Manipur government na khongjel tapthana thabak tawre haina retired IAS officer Dr. R.K. Nimaina phongdorakhi. Amasung Sky Hospital di mathakta magistrate inquiry chathaduna chapchabe action lawdriba fawba asiba hakchang lawkiroi haina hospital asida laikhidraba angangi JAC na semkiba cheksi wathamlaki. Mayam bukurum zari adom nebrum impact news ni erina thingu zamna hauzi pungja sifawbagi maru eba pausing mayam da pizari. Imphal West ki manung chana laiba lawpham ahumda Manipur Conservation of Paddyland and Wetland Act ki makhada government ki ayaba yaudana yumkai sajilamba singki mathakta government na action lawba hore. Imphal West ki DC Ningthaujam Joffrey na luchingba team amana ngasi lawpham ahumda hakthengna chatuna yengshilubada Langthabal gi tongan ba lawpham da yumkai sajinbagi thabak chatharamba thengnapadagi thabak shuramba sing adu lephanduna thabak shubada sijinaramba khutsu khulai sing khongat kre. Inglising ani taraga marida sem kiba lawpham kanaba ek asigi mayokta lawpham kharada yumkai shajile haibagi paw ama fangbadagi Imphal West DC masamakna mari leinaba SDO amadi SDC puduna lawpham yengshinbagi khongjat adu chatkibani. Yengshin kiba lawpham sing adugi manungda Langthabal Assembly constituency ki manung chana laiba Takhelambam Konjilgi point nifu pakpa lawpham amada shopping complex amadi healthcare center sanaba building sagatuna leiramba thengnaraki. Building sagatlam liba lawpham adu kyam gaidagi KH inauba kauba miyoi amagi mingda leibani hairi. Hairi ba lawpham asida sagatlam liba building asi Manipur Conservation of Paddyland and Wetland Act ki mayokta leibana amadi government tagi conversion tawbagi ayaba yauram dabana makhatana building sagatnaba thabakta athingba thamle. Langthabal oinam laikai lawpham amadasu kongkham ibemhal kauba miyoi amagi mingda leibani haiba lawpham amada point taruki yumpham ama sagatnaba thabak paikhatlamba thengnaraki. Yumpham sagatlamliba lawpham asisu makhatana construction tawdanaba athingba piramki loinana hairiba lawpham asidagi panglap lapnadana naurem laikaidagi en jugeshor kauba miyoi amagi mingda leibani haiba point humbudraga nithoigi lawpham amasu chekna pumkoi question duna karigumba khara sagatnaba thabak paikhatlamba thengnaramki. Hairiba lawpham asisu Manipur Conservation of Paddyland and Wetland Act ki mayokta chathaba oibana makhatana thabak paikhatanaba athingba thamlamki. Khongchat asiga mari lenana Imphal West ki DC Ningthaujam Joffrey na paumi sing da phongdorakpada law uba yaba lawpham sing mangtharakpa taragadi mising yamkhalakpagi matung ina chaba thakpa konaraktaba yabagi oithokpa leibana yumpham lawpham kandaba yade haibagi pandamda thaurang asi paikhatpani. Ngasi thengnariba sing asi Manipur Conservation of Paddyland and Wetland Act ki mayokta chatharamba oibana ek asigi ahanba khongthang oina thabak suba lephalle khutsu khulai sing phagatle amadi ek asigi makhada paikhatpa yaba makhata ba thabak paikhatlagani haina phongdorakhi. Haiba lamsi ki mapur je wai sanara confirm tawre lamsi koi ki kainone agriculture class ni aduga moja permission di apply tawre hadu permission pidringai da already moi sajan ba hokre haiba x di yaujari ba ngasai ki in case violate tawba taragadi first step se haiba activity tingan ba akoi AG1 taraga tingan gre ngasai ki hai makata ni saba khutpa yaroi habdu ki koina lokhatli se haiba sabda seasonal project ko na sis tawre basic AG ki report ma la ani koi field as maina ek violate tawba thingnare masi makhata ba haiba koi sis story basna final natte
सीजर मतुंग सी हाइबा पोचे सिंजी अकोट कन्फिस्केट तबुदा तोइरा हाइबकी अरे मतुंग तारकदा इन केस हाइबा स्ट्रक्चर सी गवर्नमेंट के लेवल दगी नतगा डीसी लेवल दे कोइना कनागी पावर लेगी हाबदु येंग हाइरगा इवन सी की हाइबा स्ट्रक्चर सिंजी लक्थोइरा लक्थोक्सिरा नतगा रेगुलाइज तोसिरा वादबा एक न याबदो मधु कन लौकत जगन इंग्लिश सिंगनी तरागा मरीदा पांगथोखिबा मणिपुर लेजिस्लेटिव असेंबली की मिफमना पास तौखिबा मणिपुर कंजर्वेशन ऑफ पेडी लैंड एंड वेटलैंड एक्ट 2014 गसीदगी मपुंग फाना इंप्लीमेंट तौरगनी सुपनतगी ममिंगी ओइना लेरंबा एक असी मथौ निंगथीना तौदुना पाक्तकनना सोक्चिल्लबा लौफम सिंह कन्नबा होटनरगनी हाइना रेवेन्यू मिनिस्टर कराम श्यामना फोंदोखरे ngasi all secretariat laiba minister karam shyam gi loisangda minister masa yauna state asigi tampaki district taru ki dc revenue department ki secretary deputy secretary amasung agriculture department ki director yawba mifam amana warep asi laukhibani hiram asigi matangda revenue minister na fongsokibada warep asigi matungina ngasi dagi agriculture department ki official singna lofam singda yum kai sajinba amasung lau ubaga mari leinataba atopa hiramda sijinaba sing थिगतुना मरी लेनबा डीसी की खुथांगदा एक्शन लौखतनबा वारेप लौरे स्टेट असिगी ओइना एग्रीकल्चर अमसुंग हॉर्टिकल्चर का मरी लेनबा लौफम सिंह सुपनगी 1.97,000 हेक्टर खक्ता ngasilakpana पोथोक मरांग काइना पुथोकपा ngमोइदबगी फिबमदा लाखले नुमित खरनिगी ममांगदा इम्फाल ईस्ट डीसी की डिस्ट्रिक्ट की डीसी याउना कोंथा अहलुकी लौफम सिंहदा युम कई साजिनबा थिंगबगी खोंगथांग अदु गी मतुंग स्टेट असिगी मियामना महाकी माइकैदा वाकत कया लाकपासिना मियामना लौफम कनबा पामी हाइबा मयेक सेंगना ताकले मरी लेनबा मिनिस्टर अमा ओइना एक असिबु मपांगल कनखत हंदुना लौफम सिंगदा अतोप थबक थौरम चथबा पाकशन थिंगनबा अकनबा खोंजंग लौखतकनी तुंगी मिरोलगी खल्लगा पाइखलकलिबा खोंथांग असिदा लमदम असिगी मियामनसु अवांगबा थाकता सौगतपियु हाइना महाकना फोंदोकी पनबा याय एक असिगी मनुंग चन्ना लौफम सिंगदा युमकई साजिनबा अमदी लौ उबगा मरी लैनदबा थबक चथरंबा मियोय सिंगी मथकता चही अहुमदगिना मंगा फावबा जेलदा थंबा अमदी फाइन ओइना लुपा लिशिंग यांखैदगिना लाख अनि फावबा थिहनबगी नियम लैरिबनी तंगाई फदना लौफमदगी हेना युम अमा अमदी लम लैतबा मियोय सिंगी ओइनदी रूरल की मफमदा पॉइंट कुन अमदी अर्बान की मफमदा लम पॉइंट 10 की लम खक्ता युम साबगी खुदोंचाबा पीरिबनी मरम चादबा सिंग सिनगीदनबा कन्ननबगिदमता स्टेप से लौखलसी आइना कोई फर्स्ट वरेब अमा लौई अदुना हौजिकी एक्सिगी मखादा यामना पावरफुल ओइबा एक अमा ओइबा इवन एग्रीकल्चर डिपार्टमेंट रिपोर्ट से पिरागा डीसी की मखादा और नत्रगा पुलिस एसआई अमना बोगदा दुम मीजे फारगा डिटेन तौबा याबा मदुगी एक्शन मागी पेनाल्टी मयाम अमा जेलदा थंबा अदुगा फाइन तौबना सिंगबा मयाम अमा सुलैबा मणिपुर की प्रजा मयाम मरोइना फार्मर मयाम अमना पेडी फील्ड सिंगसी कंदरे खोत्रेना लाउरमबदु थबक ओइना the honorable CM and Beren Lusingwa Sakarski Makada Revenue Department na Lokatsari Tabak Singsta Praja Singna Cooperation Bibinaba otherwise Kandana Tungi Fusergi Kalaga Mateng Bangbio Department of Employment की मखादा लैरिबा डिस्ट्रिक्ट अमसुंग टाउन एम्प्लॉयमेंट एक्सचेंज तरा तरेट की मनुंगदा एक्सचेंज मरी खक्तदा ऑनलाइन की खुथांगदा रजिस्ट्रेशन तौबा अमदी रिन्यू तौबगी खुदोंचाबा लैरी DIPR मणिपुर न सिंधुना मोइरांगखोमदा लैबा DIPR की कॉम्प्लेक्सदा लेंगा की डिपार्टमेंट सिंगना पाइखलकलिबा थबक थौरम सिंग मियामदा खंगहनबा चथरिबा प्रेस कॉन्फ्रेंस दा डिपार्टमेंट ऑफ एम्प्लॉयमेंट की एडिशनल डायरेक्टर SIS बिजोयना वाफमसी फोंदोरकीबनी बिजोयना मखाताना ऑनलाइन की खुदोंग चाबा लैरिबसी इम्फाल वेस्ट इम्फाल ईस्ट मणिपुर यूनिवर्सिटी की एम्प्लॉयमेंट इन्फॉर्मेशन एंड गाइडेंस ब्यूरो अमसुंग थौबाल की एक्सचेंज नी लेमहौरिबा डिस्ट्रिक्ट अमसुंग टाउन एक्सचेंज अतैसु कंप्यूटराइज तौदुना ऑनलाइन रजिस्ट्रेशन अमसुंग रिन्यूअल तौबगी खुदोंग चाबा फंगहनबा थबक पाइखतपा हौरे स्टेट असिगी ओइना इंग्लिशिंग अनि तरा तरेट फावबदा थबक थीरिबा नुपा नुपी पुन्ना मियोय लाख 10 गा चत्रुक हुंफुद्रागा मरी लैरंबनी अदुबु चही असिगी ओइना एक्सचेंज की लाइफ रजिस्टर्ड मतुंग इन्ना थबक थीरिबा मियोयगी मसिंग असि नुपा नुपी पुन्ना लाख 3,59,900 ओइरे ममांगी लैरंबा थबक थीरिबा मी मसिंग लाख 4,63,900 गा 38 चही हेनबा थबक फंखिबा रिन्यूअल तौरक्तबदगी एक्सचेंज तगी कखरे हाइना फोंदोरकी
exchange da hauji ki oina ming chalaba mioi singda department amadi exchange ki khutang da thabak ki advertisement tawgadaba lairabadi WhatsApp application ki mating na paktak nana miyam da khanghanabagi thabak paikhatnaba sinba haure haidi department asida employment watpadagi lairiba exchange pumnamak thabak thauram pangthokpada achauba khurau thangba ama oiri haina bijoina makha taki e-service Manipur online di kuthang da exchange da ming chanba matamda Aadhaar card changbana Aadhaar card ta asoiba yauram badagi miyoi kaya registration tauba nanghauda ba yauri makoi sing adugi ming chanba yanaba kari thabak paikhatli haina hangbada bijoina asoiba Aadhaar card adu semdok laga hek yaurakpa matamda adumak online di kuthang da register tauba yagani haina phongdoki हम रिजेक्ट यम तवे खोइना करी तो नोइबु खोई परसेंटेज से हापक पकान लान नंबर 1 आधार याव ममिंग सिगा मागी मेट्रिकुलेशन सर्टिफिकेट याव ममिंग सिगा मानदब अदु मुझे रिजेक्ट हेक तवे खोइना अयुक्ते चलकसिना पुंग बारो मांगदा खोई डिजिटल सिग्नेचर लोरग मै मानाय मोय मिंग से हम सिंग थोक यारे बदुगिदी अदु हाइ एक्सचेंज मरी खकि वानी टेस्ट नत्रगन सिलेक्शन से अखोई द आईडी पीबी उ हाइदना खोई हाइ फॉरवर्डिंग लेटर्स द बराबर ई कनाम तो रेस्पॉन्ड तौदे अतोपसी थीम मु इरे अदुई मतांगुदा हौसु रेस्पॉन्ड तौदे मी खर तौरई तौरकपदु चौरांगना हुजी मी 735 कखरे थबक फंगबसे ngarang Imphal gi Sky Hospital da chahi ani ga tha ahum khakta ngai ribi nupi macha ama laikidaba aduga mari lenana ngasi National Highway number chama subna ani Imphal More lambi gi Khangabok area da lambi thingduna khongjang changsinkre Thobal district ki manung chana leiba Khangabot part 2 Khulakpam Laikaida Leiba Khundrakpam Rupogi Chahi Aniga Tha Ahum Khakta Ngai Ribi Nupi Macha Ibe Mangarang Imphal da Leiba Sky Hospital da Laikidaba Adugi Matang da Mafam Adugi Miyam Nangasi Ayu Pung Taretagi Tara Fauba Lambi Thingduna Khongjang Adu Changsin Kibani Khangabok Jila Parishad ki member KH Ras Mohanna Luchingduna Misi Asigi Matang da Semkiba JAC na SP Imphal West ka unaduna Misi Asigi Matang da Wari Shanaraba Matung Yanaba Purakpadagi Ayuk Pung Tara da Khongjang Adu Tensin ki Misi Asigi Matang da Semkiba JAC against the death of KH Ibema daughter of KH Rupo Khangabok part 2 gi secretary Thokchom Dilip Kumar na Phongdorakpada Misi asigi matang da lengak na Sky Hospital gi mathakta magistrate inquiry ama chathaduna chap chabe action lawjaba fawba ibe magi asi bahakchang lawdaba haina warep lawre hairi operation to position ko free to bini ane puraga operation to ram dai da koi patient party dal policing ya khai masu deposit to gudong habire adike mu operation to ram dai kan sida no I suk changani cc pot changani hai basi sungai hai da koi operation to hum to tore aduga sugung hangdana angang asi condition kaima da kang angang si hoji sirga puthore makhoi da koi hoji pressure piraga da koi praja ki pulsi sanaganu angang si pulsi sanagu na base koi government su hairi hospital si ki authority da Sky Hospital na tan leriba Manipur tuan ba dugumba private hospital adu kasi um karbar tur hospital sing sa koi matik cha pa tambingani unda bom abe ma hairi bangang si ki si si da chap chap langal jam puthopiu GST regime gi makhada GST return file tawdaba Imphal gi dukan taraga manga seal tawkibaga loinana Department of Taxation Manipur na February tha asi khaktada lupa koti nifunipan ka 10 manga gi tax khomgatpa ngamle hairi ngasi nungthil note AOC da leiba Department of Taxation Manipur gi Commissioner Rishikesh Modak IAS ki chamber da pangthokiba paumi singa unaba amada wafamasi mahakna phongdokibani haukiba chahi inglisingani tara teret ki July amadagi leibak asida goods and services tax GST ek chatnaba haukraba matung chaliba chahi inglisingani tara ga nipan ki January gi tang kuntra da GST ek under section 67 of Manipur Goods and Services Act 2017 gi makhada Miyoi Kunganipana Saba Enforcement Team ama semtuna Manipur gi mafam kayada lairiba dukan singda GST return file taubara haiba yengshin bagi drive chathakibani drive asigi manung chanang asi Imphal gi Thangal Bajal Pauna Bajal Uripok Nagamapal amadi Chingmairong gi manung da laiba dukan singda yengshilubada GST regime gi makhada GST return file tauramdaba dukal taraga manga seal taukibani hairi Lonana National Highway Imphal Dimapur Imphal Ziri Imphal Morina Chingba Singda Lairiba Dukal Singdasu Department asina surprise inspection chatuna thihumbagi tabak chathari hairi
Department of Taxation Manipur ki Commissioner Rishikesh Modak na makha taraduna hai Goods and Services Tax GST ki matung inna laibak asida lairiba dukan pumnamak GST register tauba amadi GST return file tauba haiba asi tangai fadaba ama oiribani adubo haujik faubagi oina state asida GST register tauba asi supnagi dukan lishing mapan ga chanipan rom khaktani hairi GST register asi online gi khuthang da free da taubagi khudong chabasu dukandar sing da piribani enforcement team asi department asi gi deputy commissioner thari na luching duna chathakibani hairi. Right now our main concern is that we are not contented with the present increase in collection. We want to achieve the true potential of the tax collection for the department. So for that we want to ensure that more and more people file their returns on time and they pay their tax dues. And for last 1 month, this team headed by Deputy Commissioner of Taxes, it has been carrying out its activities of enforcement. Now, enforcement activities means that there will be surprise inspections on national highways for the vehicles which are coming in to check that whether they are carrying the valid documents or not. Now, valid documents means that there has to be a tax invoice, a challan which indicates how much IGST has been paid, some document which will guarantee us that the tax was paid on the consignment that is coming in. So we have been taking up the awareness programs, advertisements we have been giving in electronic and print media for filing of a return. Manipur High Court ki laifam thokpa judge masing suna laitaba madi full-fledged Chief Justice laitaba maramna miyamda khudong chadaba kaya mayuknare athuba matamda mari lenaba singna miching changbiyu haina senior citizen Khaidem Manina mari lenaba singi pukning chingsilakli. Senior Advocate amasu oiriba Khaidem Manina ngasi Uripok Chairap Court laiba mahaki chamber da paumi singa unaba amada mari lenaba singi pukning chingsiladuna mahakna hai High Court amada Chief Justice Tharaga punna judge manga laifam thokpagi manungda hauji Manipur High Court na supnagi judge ani khakta chalaiduna leiri loinana judge ani asigi manungda Justice N Koteshona Chief Justice ki charge puduna leiri bani amaromda karigumba case amada haujik leiriba judge ani asigi bench na piba order amada pendabadabagi makha tana appeal chathaninglabashu atopa bench ama leitaba maramna litigant singna khudong chadaba kaya mayuknari hairi mahakna makhatana fast track court crime against women's kisu full-fledged judge ama athuba matamda hapinaba mari lenaba singi pungning chingsilakli. Judge ani damak laiba judge mangal laifam thokpada ani damak laiba sina koida Manipur praja miyam da maru oina case thengnariba litigant singda aduga state sarkar da aduga ukil singda lairiba problem di single bench na judge ani sigi manung da judge amana taba rai se pendraga appeal chatke hairabadi appeal chatna ba division thamna ba atopa thar judge ama leitabanina ani sigi mot khenarapada ahum suba court ama atopa bench amada pothosi haibadasu atopa alternative bench ma leitare aduna awabasi problem ama oireba larger bench ama hena chawba bench amigi judge anina tabana tab judge ahumna tasi marina tasi haiba adumigi chu upai mata leitareba maramaduna in the larger interest of the people of Manipur Chief Justice ama thubu matamda hapiba numi kharani gi mangani tarani gi dumping ground oina hapa du nataba. Center for Research and Advocacy Manipur Human Rights Initiative amadi Youth Forum for Protection of Human Rights in Manipur nangasi Manipur Press Club da Protection of Human Rights Defender haiba theme da state level meet ama pangthokre meet aduna UN Special Reporter on Human Rights Defender Margaret Sagakyana kumja English singani taraga mathoida India da laklambada pikhatkiba recommendations sing adu mapung phana chana halu haina India government ta takshin bayauna warep kaya lauki haina lup sing asina punna thokpa chirol amada khanghalakli. Kakching District ki headquarter Kakching da thamba maram chai haina Sora Eastern Sports Association ki maikai dagi thamlakli Manipur Press Club ta paumi shinga unaba amada Sora Eastern Sports Association ki Vice President Mohammad Ramesh na hai Kakching District Infrastructure Demand Committee Kakching na nauna
मपुंग फाबा डिस्ट्रिक्ट नि हाइना लेंगाकना लाउथोख्रबा कक्चिंग डिस्ट्रिक्ट की हेडक्वार्टर कक्चिंग द लेहनबा असिदा डिस्ट्रिक्ट असिगी केंद्र मरी द लेरिबा मुस्लिम माइनॉरिटी सिंगना मपुंग फाना सपोर्ट तवी मोहम्मद रमेश न मखा तारदुना कांग्रेस न लुचिंग लेंगाकना इंकुमजा लिसिंग अनि तरागा तरुकता मपुंग फाबा डिस्ट्रिक्ट अमनी हाइना लाउथोख्रबा कक्चिंग डिस्ट्रिक्ट की लेफम थोकपा इंफ्रास्ट्रक्चर लेत्री फिबम असिदा डिस्ट्रिक्ट असिदा लेरिबा मियामना खुदोंग चादबा कया मायोकनरे अथुबा मतमदा हौजिक लेरिबा लेंगाकना डिस्ट्रिक्ट अमगी चपचाबा मचाकसिंग थंबियु हाइना मोहम्मद रमेश न मखा तारकली थीबदी हौजिक की लेंगाकना हौजिक फौबदा कक्चिंग दा चपचाबा कक्चिंग डिस्ट्रिक्ट अमा ओइबगी इंफ्रास्ट्रक्चर थंबीदना हौजिक फौदा अगोई संगाबी द बाहाइबसे यामना लाइबक थीबनी मसिगे लेंगाकना तसेंगनमक्की मिक्चंग मिखाई नाइबा अतोप डिस्ट्रिक्ट मखैदि लोन संगाखरगा कक्चिंग डिस्ट्रिक्ट ना हौजिक फौदा संगाद बाहाइबसिदि मनुंगदा करिगुंबा खरा अगोई पॉलिटिकली ओइबा अदुगुंबा लैबा सी अखोई उजबनी हौजे हौजिक सी पॉलिटिकली वाइखोंग थोंजाव अमदी कक्चिंग अनी की मरक्ता मुकनबा ममांग लेंगाकनादि कक्चिंग डिस्ट्रिक्ट ना लाउथोकलमगसु हौजिक वाइखोंग ओइगदबनी हाइबगी मुकनरकपसिदा केंद्र मरीदगी अखोई माइनॉरिटी ग्रुप मरी ना हारिबा कक्चिंग द अखोई फुली फ्लेजेड डिस्ट्रिक्ट ओइबसे मत अखोई सपोर्ट तवी खुंद्राकपम केंद्र की वाइतोन दलैबा ईस्टर्न कंस्ट्रक्शन प्राइवेट लिमिटेड की कम्प्लेक्स ता कैप्टन पीडी मिनिस्टर कराम श्यामना फेब्रुआरी की हौखिबा तांकुन ग तरुकता लाकलंबदा मणिपुर की इंडस्ट्रियल यूनिट खुदिंगदा सिंगना मई थाबगी महुता कोयलानो ओइना थाहलगनी हाइना फोंदोकलंबा वाफमबु खुंद्राकपम केंद्र यूथ ऑर्गेनाइजेशन न थोकपा चिरोल अनमदा अकनबा मोंगदा यानिंगदबा फोंदोरकली कोयला थाबा थिंगनबा लुप असिना मणिपुर पोल्यूशन कंट्रोल बोर्ड तक्सिंदुना लाकलिंगै चैरक असिदा मिनिस्टरना रिव्यूनु कारक नबनी हाइदुना फोंदोकलिबा वाफम असि मीटिंग सानबा मीगी वांगांग नते हाइबा वाफम अदु हंदोकपा चुंगनी हाइना मखा तारकली क्लास 10 तमलिबा महैरोई सिंगना सिजिनबा मास्टर गाइड टू होम साइंस कौब गाइड बुक अमदा असोइब कया यावरे हाइना होम साइंस एसोसिएशन ऑफ इंडिया द एफिलिएट तौबा एसोसिएशन अमा ओइरिबा होम साइंस एसोसिएशन ऑफ मणिपुर ना मरासिरकली गाइड बुक असि थिंजिन हौद्रगदी महैरोई सिंग द चाउना चममनबा थोकलगनी हाइना जीपी विमेंस कॉलेज की पौमी सिंग उनबदा होम साइंस एसोसिएशन की मणिपुर की एग्जीक्यूटिव मेंबर के सुलोचना देवी ने फोंदोरकली लाइरिक असिगी अईबा मोहम्मद रफी कमल गसु एसोसिएशन असिना पाउ फाउननबा होनबदा पाउ फाउनबा ngamdare मरम अदुना महाक मसाना जीपी विमेंस कॉलेज ता लैबा होम साइंस एसोसिएशन ऑफ मणिपुर दा पाउ फाउबिरक्तुना सेमदोक सेमजिन तौमिनसी हाइना फोंदोरकली लोइनना मरी लेनबा अथॉरिटी सिंगनसु होम साइंस की टीचिंग फैकल्टी सिंग लौबीबा मतमदा सब्जेक्ट असिद एक्सपीरियंस लैबा मियोय ओइना लौबियु हाइना अपील तौरकली पनबयाय मास्टर गाइड टू होम साइंस हाइरिबा लाइरिक असि रोहन पब्लिकेशन फोंगबनी यारिपो गवर्नमेंट हाई स्कूल दा ओजा ओइबा मोहम्मद रफी कमल न इबनी अतोपा सब्जेक्ट की ओजानसु ngang तंबीबदगी लाइरिक से असोइब यावरकपनी हाइबस मयाम कना हाइजनी असोइब मयाम सिंगसे मसी छात्र सिंगसिदा तंबीखरगदी सोइद्रमकी मिसगाइड तौदना ngang सिंगसे होम साइंस हाइबसे करिनो हाइबर लान कंसेप्ट से तौगिद्रा इबीरिबा ऑथर से मसिना अमुक्तंग लाक्तना अकोइगी होम साइंस एसोसिएशन केयर ऑफ होम साइंस डिपार्टमेंट जीपी वुमेन्स कॉलेज दा अमुक्ता लाक्तना उनबियो मथंगदा मखाताना लाइसे फोंबीदना बाइना हाइजनी सरकार दा खरा हेना पुंग चिंचिल हंजनिंगी होम साइंस दा ग्रेजुएट ओइरक्तबा होम साइंस की डिग्री पाइदबा अकोई ओजाना होम साइंस स्कूल सिंचिदा तंबीदना बसे मसिमगा याम कन्ना पुंग चिंचिल हंजनिंगी पुलिस न कापलकपा नोंमै मरुना पानबदगी लेखिद्रबा महैरोई थोकजोम नेताजी की अयकपा मितमदा मियामना हैलेकतुना निंगसिंग थौरम पांगथोखरे पनबयाई जोनोस्टोन हायर सेकेंडरी स्कूल द क्लास 11 साइंस तमलंबा महैरोई नेताजी इंग्लिशिंग अमग चमापल मरफुतरा तरु की फेब्रुआरी की तांग कुनगनिपान द लेखिदबनी नुमित अदुदा नेताजी न महाकी पोकनफम थोंजू पार्ट 2 दगी थोलकलगा कवा मखा नामैराकपम लेकाइदा स्कूल चटनबा बस ngairingaiदा क्रॉस फायरिंग की थौदोक अमदा पुलिसना कापलकपा नोंमै मरुना मकोकता पानबदगी मफम अदुमक्तदा लेखिदबनी ऑल मणिपुर स्टूडेंट्स यूनियन एमशु इम्फाल वेस्ट डिस्ट्रिक्ट कमिटी ने सिंधुना पांगथोखिबा थौरम अदुदा सरुक याखिबा जोनोस्टोन हायर सेकेंडरी स्टूडेंट्स यूनियन की सोशल एंड कल्चर सेक्रेटरी निम्बस तायन जमना महैरोई नेताजीबु इकाई खुमनबा ओइना मतम अदुगी चीफ मिनिस्टर डब्ल्यू निपामचाना स्कूल असिदा महैरोई असिगी मिंगदा लाइब्रेरी अमा हांगदोकपिरमखी हाइरिबा लाइब्रेरी असि
ngasidi tikibadagi amuk hana semjin bidana lakli laikhidraba mahiroi netaji gi mingda school asida leiramliba library asi paliba lenga asina semjin biduna tungda hauraka dauriba mahiroi singna netaji bu ningsing duna lehaunaba poram yatpi yu haina mahakna phongdoraki matam adugi security force ki cross pairing da laikidaba thokchom netaji asibu ningsing jabo ina masi tawam thopa khoi johnston satra amadi mayam gi tawam thopani khane emsuna lusing biduna khoina sinjariba si yamna su nungai ba phawi do matungda ju sungjo sodena khoi sinna bu hona jagani do yamna laibak thiba khoi nungai jadaba ama haiba taragadi matam adugi chief minister na budi 1999 da netaji gi mingda library ama khak inaugurate thauki adubu library do hajikti kasumta mathau tawdana mangkhiba gum tawi masimtang samjan biragadi sarkar gi maikai dagi chokhina hajari amka hena masi function tawlagadi yamna ju nungai gani haina khanje do ngasi gi function asibu sinbiriba emsu bu chokhina yamna haraujaba nuaijaba phongdoksari Rajya Sabha gi MP oiramba Haji Abdul Salam na laikidaba chahi ama mapung pharak paga mari leinana ahanba death anniversary gi thauram pangthokre thauram asi Haji Abdul Salam Memorial Trust sinduna palace compound da leiba lamyan ba shanglen da pangthokibani ngasi gi thauram aduga mari leinana Haji Abdul Salam haina mington ba booklet ama su release tauki thauram aduda saruk yakiba wangang loisingna legislator amadi parliamentarian asina hinglingai matamda state asigi miyam gi yaifana ba amadi state asibu chawkhatna ba hotnabada lauramba thaudang singbu singthaki ngasigi thauram aduda lok sabha gi MP Dr TH Maina thangso baite hanagi deputy chief minister Gaikhangam MPCC gi president TN Haukip amasung MLA Fazur Rahim na sarukyaki matang swaisida break ama laujage break ki matungda yaksang kumhai gi hauzik honglakliba maong matau amadi khunai da piriba chaithing sing haiba hiramda pangthokiba khana nainabagi pau amadi Manipur amasong malemgi tongan ba ipau sing putuna lakchage impact news pu meeting ta dun lebiu mayambu amuka na taram nokchire bulletin asigi makhata ba pau miyam da pizari yaksang kumhai gi hauzik honglakliba maong matau amadi khunai da piriba chaithing sing haiba thimda nongmagi oiba khana nainabagi mifam amangasi Manipur Press Club ta pangthokre Manipur Recognized Private School Welfare Association Apunba Ireipaki Mahiroi Singpang Loop Amadi Democratic Students Alliance of Manipur Desamna Punna Sinkiba Mifamadu Social Activist Ningthauja Lanchana Moderator Oiduna Pangthoki Aiba Chanalukoi Political Analyst Leihau Thabam Sarat Chandra Manipur University ki Economics Department ki Professor Dr. Chinglen Maishnam Manipur Recognized Private School Welfare Association ki General Secretary Laishram Joina Resource Person Oina Loinana Mahiroi Local Club Lanai Sangsan ki Mihut Kaya na ngasigi khana nainaba adu da sarukyaki ngasigi discussion aduna wari manga lauki Manipur lengak na yaushang numit humni suba numitagi government ki office amadi mahai loishang pumnamak hangdoktuna mathau tauhanba humni suba numitagi lambida thatuna sel laubana chingba miyamda ayet apan piba thabak sing tawbidaba yausang numit nini gi matungda private school amadi institution sing hangduna mahausagum lairik takpi tabiba Student Transporter Association Singnasu Mahausagum Mahiroi Sing Thindok Thinjin Tauba Amadi Media House Singnasu Humni Suba Numitagi Pau Phongbinaba Haijaba Hairiba Warip Sing Asi Lauki Adubu Handak Chahigi Oina Humni Chanba Numit Asi Nongmaising Oiba Maramna School College Amadi Office Sing Marini Suba Numitagi Hangbinabasu Warip Lauki Khana Nainaba Aduga Mari Lainana Ningthauja Lancha Yaushang Kumhai asi state asida pangthokpa tongan ba kumhai singki marakta khwaidagi sangna pangthokpa numit manganigi kumhai oiri adubu kumhai asina pirakliba chaitheng kanaba amadi kanadaba haibasi nainaba matam oire Hojikti tasena numit ini de tension si haibasi mi khara na hekta higher ga yaro imposition di yaro nato cultural regimentation di akoi thaja jade tasena miyam ga khangmin na ba conscious level da fukhulak pa ma changi any trade amada yeng ma matam da lupa lising ama kak ta laga hingjabe imung da di numit mangani da 5000 che totally manga dori bani asi hai dana atopa religion gi festival sing di kai gi hai tino harak pa yai adu atopa religion gi festival su chamane adu ga khwaidi na koi na khangjaba da Manipur gi state holiday ne laibasi da khwaidi na sangi base continuously 5 days lady base masidi akoi gi holy yausang sida ne na aina khanje religion hai base mayam gi ni
कनासु चैलेंज तौब यारो थाजबनी थाजबद चैलेंज तौब यारो अदु रिलीजन हाइबसिगा हिंगमिनरिबा अखोगे मसेनगी मरक्ता मुक्नबा नतगा नुंगाइतब थौदोकसिंग थोकहन्नबा नतगा वखलोन खलन्नबगी मौत मसिन पुनसिन्नबगी अचौबा यूनाइटेड ओइबा अपुनबा फेस्टिवल अमदा अखोय हेना माइलेशन मन फगद्रा मदुने कोइन थमजनिंगी थैंक यू मचू कौबा हराव कुमैना मपुंग ओइना पांगथोकनबा लिंगबा लूप अमना दिल्लीगी दुशारा ग्राउंड यावशंगी अहोबा नुमित मार्च की तांग अनिदा थाबल सिन्नबा थौरांग तौरिबा सिदा जॉइंट स्टूडेंट्स कोऑर्डिनेशन कमिटी ना अथिंगबा थंबगा लोइनना थाबल चोंगबबु फेस्टिवल अमा ओइना ओंथोकपा हाइबसी महिरोई लूप असिदा हक्चिना लवी हाइरी MCS ऑफिसर अमबु आर्ट एंड कल्चर डिपार्टमेंट की डायरेक्टर ओइना गवर्नमेंट ना ऑर्डर थोलकपगी मायोक्ता डिपार्टमेंट असिगी सिनमिसिंगना ngasi Manipur University of Culture gi office mamangda wakat mifam chathakre ngasi wakat mifam aduda saruk yakiba all Manipur government employees art and culture union gi president Nanda Kumar na impact news ta phongdorakpagi matungina haukiba January gi tang 13 da department asigi director na retired chatkibadagi pham asi hangduna leirakibani Art and Culture gi employees singna mamang da su fam asigi in charge oina hapa matamda art and culture gi lamda khang hairaba senior amabu hapinaba art and culture gi minister da memorandum pishin ba laikhrabani adubu masigi mayokta hokiba February gi tang 13 ta MCS NG Utambu director in charge oina lengak asina order thoglakpa asi laibak thibani department asigi matik chaba director in charge ama haptriba fawba makhata na khongjang asi changsin khigani hairi पोस्ट से हंगपनीना अदना खोगी हाने दगी लेजरिबा एकेडमी खोगी आर्ट एंड कल्चर की डिपार्टमेंट सिदा लेरिबा ऑफिसर सिंग सीनियर सिंग की मरक्तगी इंचार्ज पुबल याबा लेरगदी मरक्तगी पुहन बियो अदना खोन रिक्वेस्ट तुगजगिबनी रिक्वेस्ट तुगी मायुक्ता गवर्नमेंट खोगी एमसीएस ऑफिसर अमा खोगी ऑर्डर थोकतना डायरेक्टर इंचार्ज होना थाजन बिरकपसे मसी खोइना पेंजदबा खोई पामदे मसी यारगदी मसी की पोर्चे हंतोक पियो करिगुंबा हंतोकपीदब तारगदी अखोइना कल्चर की मणिपुर नाट की ओइबा कन्नब लेबिरिबा अखंगै आर्टिस्ट अदिगी ओजा लाई गुरु मयाम सिगा तानरगा अखोइना करी थबक लखलकदगे हाइबदो अखोइ स्टेप से हनबा लेतना अखोइ संगसिन जगिने हाइबा पोस्ट Manipur Secretariat Services Association na lakliba March ki tang 13 Chief Minister ga Manipur Government Services Federation ga Tarit suba pe chatna hannabagi matangda wari sanagadoriba asida yanaba puraktragadi seize work strike changsin gani hairi wari basi ngasi association asigi pangthokhiba mifamda lawkhibani haina association asigi cherol amana makha tarakli Mitai Maitaina scheduled tribe ki list yauba yai natraga yade haibadu Manipur government na India government da cherol thaduna takshin phamthoi list yauba yaba yadaba haiba adudi India ki president ki makhapoli adubu hiramasida Manipur government na khongjel tapthana thabak tawre haina retired IAS officer Dr. R.K. Nimaina nakoina na hairi Mitai Maitai bu scheduled tribe ki lista yaunaba demand tauraduna scheduled tribe demand committee gi lamdam asigi masak naiba miyoi singa unabagi saruk ama oina ngasi Dr. R.K. Nimaiga unabada wafamasi mahak na phongdokibani Palace compound gi Hizigang lambida laiba masagi yumda paumi sing yauna scheduled tribe demand committee gi mihut singa unabada R.K. Nimaina makhata na haikibada Mitai Mitai na scheduled tribe ki lista yaubada atopa phurup singna saufam thokte Yaroi haina thingba pibadi chumde karamba phurupu scheduled tribe list changadage chaloidage haibagi matangda Indian Constitution ki article 342 gi makhada yauriba chatna kanglon ga social anthropology gi sociology gi tribal hairiba group ta yauriba definition ga manade social anthropology da yenglurabadi kharana chalabasu ayambana scheduled tribe ta chanba yadaba ngaktani adubu sothare haiduna schedule lista schedule tribe natraga schedule caste haina chanbani Manipur gi economy factor da yengbada Manipur gi per capita income asi India oina yengnabada yamna nemna leiribani lamdam asigi missing yamba phurupni hairiba mitai maitaina economy gi Pibam Phagatrava Matamda Manipur gi per capita income hena sothagani Karigumba Mitai Maitaina economy gi Pibam Pharaba Matamda Lamdam Asigi per capita income gi Pibam Phagani Act is policy gi Matangda Paladuna Mahakna Mioi Ama Anina Lalol Itik Tauhonaba
ꯆꯦꯟ ꯆꯣꯡꯕ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯁꯤ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯂꯥꯛꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯠꯇ ꯇꯧꯗꯦ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯂꯝ ꯐꯥꯎꯕ ꯃꯄꯥꯟꯒꯤ ꯃꯤꯇꯣꯞꯅ ꯂꯩꯈꯤꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯈꯤꯅꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯀꯨꯂꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯔꯤ ST ꯁꯤ ꯑꯣꯟꯕ ꯌꯥꯏ ꯑꯣꯟꯗꯕ ꯌꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦ ꯃꯗꯨꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯑꯣꯔꯗꯔꯗ ꯂꯩ ꯑꯗꯨꯕꯨ ꯑꯣꯟꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛꯇꯪ ꯊꯥꯔꯒ ꯌꯦꯡꯐꯝ ꯊꯣꯛꯏ ꯑꯗ ꯁꯔꯀꯥꯔꯅ ꯑꯁꯨꯛ ꯌꯥꯝ ꯇꯞꯄ ꯈꯣꯡꯖꯦꯜ ꯇꯧꯕ ꯁ꯭ꯇꯦꯠ ꯀꯃꯤꯁꯟꯗ ꯁꯤꯟꯅꯔꯦꯅ ꯍꯥꯏꯕ ꯈꯣꯠꯄ ꯃꯁꯤ ꯗꯤꯂꯤ ꯗꯦꯂꯤꯡ ꯇꯧꯕꯒꯤ ꯇꯦꯛꯇꯤꯁꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯃꯣꯏꯅ ꯃꯩꯇꯩꯁꯤ ꯑꯣꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯆꯠꯂꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯊꯥꯒꯠꯄ ꯊꯣꯛꯄꯗ ꯊꯥꯒꯠꯄꯤꯌꯣ ꯑꯗꯩꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯗꯤꯁꯤꯖꯟ ꯂꯧꯒꯗꯣꯏ ꯅꯨꯄꯥꯗꯨꯅ ꯌꯦꯁ ꯅꯣꯏ ꯍꯥꯏꯖ ꯆꯨꯝꯃꯤꯅ ꯃꯩꯇꯩ ꯄꯤꯔꯛꯇꯕꯗ ꯑꯣꯜ ꯔꯥꯏꯠ ꯇꯥꯟꯐꯝ ꯊꯣꯛꯄꯗꯣ ꯇꯥꯜꯂꯦ ꯌꯥꯗ꯭ꯔꯦꯅ ꯂꯧꯕ ꯌꯥꯏ ꯊꯥꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯔꯤꯑꯦꯛꯁꯟ ꯇꯧꯗꯅ ꯑꯟꯗꯣꯂꯣꯟ ꯇꯧꯅꯤ ꯈꯣꯠꯀꯅꯤꯅ ꯇꯧꯕꯁꯤ ꯃꯁꯤꯗꯤ ꯆꯨꯝꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠꯅꯤ ꯑꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯊꯦꯡꯅꯕꯤꯌꯨ ꯊ꯭ꯔꯦꯠꯅ ꯊꯦꯡꯅꯕꯁꯤꯗꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯤ Board of Secondary Education Manipur Bosemna Loba Class 10 Examination ki humni chanba ngarang February ki tang kun ga taret Science thokpa numita nataba pambai sijinaraba gi damak lamlai sapar maina amadi palel center dagi mahiroi amamam punna ahum examination asidagi tanthokre haina board asina thokpa chirol amana khanghalakli ICAR Research Complex North East Hill Region Manipur Center Amadi ICAR Indian Institute of Maize Research Punjab Anina Kutsamnaduna Nomagyoiba Maize for Northeast Emerging Trend and Technology Haiba Thimda Regional Workshop Amapang Thokre Lamfel Patalaiba ICAR Research Complex Northeast Region Imphal da Pangthokiba Workshop Aduda Tongan ba District Singdagi Lakpa Progressive Farmer Extensional Personnel Scientist amadi researcher kayana saruyaki ngashigi workshop aduga mari leinana ICAR Research Complex Northeast Hill Region Manipur Center Lamphel Pat ki Joint Director Dr. I Mega Chandrana haikibada chujagasi notice yauna Manipur gi lehauga yamna chanaba loinana ching amadi tamda paktakna na hauba pambi makhal ama oiri masida sunatana chujak hairiba pambi asi Mahaidagi Hauraga Pambi Saruk Pumba Loinana Sijinaba Yaba Pambi Makalama Oiri Piva Masida ICAR Research Complex Northeast Hill Region Manipur Center Lampel Patamadi ICAR Indian Institute of Maize Research Punjab Anina Khutsam Naduna Chujaki Anoba Pothok Laiba Quality Protein Maize Makal Asi Lomi Sinda Yentoktuna Chujak Thabagi Kanaba Hena Pangnaba Sinba Workshop Ni Haina Dr. I Mega Chandrana Fongdoraki Prime Minister ki doubling of farmers income jida khoi usiksi maru ena khoi ge manure ji puthokna bai dangta sanga ji yaudaba yadaba orakwa aduna sanga machinjak si tangba aduga khoi isana puthokpa local ching da khangde adagi imphal da khangde khoina fit mill gumba macha macha saraga adugumba encourage tongna khoina chujak si usiki quality protein maize haiba variety jing ji single cross hybrid haina khoina high yielding oina lowe aduna sigumba varieties in yakoina ano when introduced to halaga paksanna thana bedangta koina program ji mayam da awareness create tawna sinjaba program an Manipur Apex Handloom Weavers and Handicraft Artisans CS Limited na sinduna numit nini gi oiba handloom and handicraft ki buyer seller May 2018 gi thauram ngasi Nupilan Complex da haudokre thauram aduda saruk yakhiba Manipur State Commission for Women gi chairperson Dr. K Sobitana haikibada Manipur da phisa lonsa gi thabak asi ngallingai matamdagi chatnaraklaba culture amani Maru oina nupi oibi singna phisa lonsa gi thaudang lauduna lamdam asigi socio economy da achaupa thaudang lauribani India gi oina su Manipur gi nupi singna phisa lonsa da lauriba thaudang asi thak wangna lairibani Manipur da laiba akogi nupi singna se akogi panthobi macha masu matani laisnagi macha masu matani Makoi singa sina asuli mati kakoi sinai bungi katana culture la mari le nawa ipai pudi me kya singa se la yu me kya singa se masi ko na ngat lo nai me akoi design tona tona akoi singi sina ko singi shuyawe kamui shuyawe Manipur da aikoi na karamu bana textile singa si ma diwali wa kong kham bar se nam dakar hoy
मरमदी मसिद थबक तौजरिबा आर्टिसान सिंगसिना महाकी ख्वाइदगी वांगा पद्मश्री अवार्ड ओरबसु सिल्वर जनबु ओरबसु तोंगाबा नेशनल की अदुंबा अवार्ड ओरबसु मसि फंगबा तमसिदा महानु थागलिबा पोसिंग असि मागी वाली वकोंसे यामना फजरा खंगदबा सुया मगी यादे National Science Day gi thoram ngasi Department of Biochemistry, Department of Library and Information Science, Manipur University na sinduna pangthokre. Manipur University ki library ki conference hall da pangthokhiba thoram aduda University asigi School of Physical and Mathematical Science ki Dean Professor N. Rajmohan Singh, School of Life Science ki Dean Professor G.A. Santibala Devisu thoram aduda sarukya ki. National Science ki thoram asiga mari lenana Professor N. Rajmohan Singh na haikibada India ki saknairaba scientist Chandrasekhar Venkataramana Englishing amaga chamapal kunganipan ki February gi tang kunganipan da Raman effect pu discover tawkiba numit asibu ningsing duna leibak sinba thungna National Science Day haina palan tawduna lakli Raman effect pu CB Ramanna puthokpagi damak Nobel Prize piduna ikai khumnaki mahakna science ki lamda tawramba thabak singbu nawhauna na ningsing ki Oinam Assembly Constituency ki MLA su oiriba Manipur Pollution Control Board amadi Khadi and Village Industry ki Chairman L. Radhakishona Oinam Assembly Constituency ki ngakchau pokpida Khwairakpam Youth Development Club ki nauna saba sanglen sangakre Lupa lak mari makai muk jangna sakiba sang adu sangabagi thauram aduda MLA L. Radhakishona hai Laigakna paikhalakliba scheme sing asi mipum khudingmakna khangpham thoi state asigi Khadi amadi Village Industry da Department asigi makhada lairiba scheme khudingmak miyamda mapung phana phanghanna ba hotnari haina phongdoki ngasigi sangabagi thoram aduda ngaikhong khulen gram panchayat ki upapradhan oinam Sushila amadi maikai adomgi ahal laman kayana sarukya ki Notice Zone Cultural Center, Ministry of Culture, Government of India, Amadi, Department of Art and Culture, Government of Manipur, Kwatha Village Authority, Amadi, Taranithoi Suba, Assam Rifles ki Kwatha Post na punna khutsam naduna Border Area Program ki saruk ama oina tongan ba state singi oiba nat ki jagoi isai kaya utpagi thoram ama ngarang Tengnopal District ki Manung Channa Kwatha Village ta pangthokre Taranithoi Suba AR ki Captain Pratik Verma Kwatha Village Authority ki Chairman and Kamal Singh NEZCC ki Program Officer Oliver Temsusu sarukya ki thoram aduda nat ki oiba jagoi isai utkiba state sing adudi Kerala Gujarat Assam Sikkim Haryana amadi Manipur ni Dew Films ki banner makhada yausang kumhaiga mari lenana laklo thoglaklo haina mingthonba laibak ningbai isagi music video album MVA ama Shyam Babu Enterprise na khudol tamduna ngasi lamfel gi Sankar Talkies da release tawkre RK Imogi mayekta Boboshna Kanglana music direction piduna amadi Kennedy Khumanna saichakloi oiduna Puthokli by album asi Phongbagi Thauramadu Film Forum Manipur ki Secretary Khoimu Social Worker Oinam Roman Amadi Amiki Vice President W Shamsana Chingba Kayana Sarugya ki MBAC Yaushang Matam Oirakpada Lamdam Asida Lairiba Mipum Miyamna Punshin Bagi Paujil Piba Isai ni Haina Ngasigi Thauramadu Sarukya Kiba Wangang Loisinda Fongdok Naki Manipur lenga ki Relief and Disaster Management amasung Thobal Apunba Loop anina khutsam naduna sinba tha asigi tangkun ga taruktagi Thobal Achoba Community Hall da chatharakpa numit humni gi Relief and Disaster Management Program ngasi lotion kre
ngasi loishinba numita State Disaster Response Force ki mihut M Nalini Devi N Prameshwari Devi amasung O Bedam Singh na resource person Singh oina ichau maihau langpok amadi yuar haba thoklakpa matamda matau karamna ngakthok kadagi amadi mi kangadagi haibagi matangda takpi tambiki OC NAF na luchingba Imphal East District Police ki NAF NCB CBN gi apunba khutpu amana ngasi Kangchup District ki mafam ahumda logi wangmada tharamba popi pambi sing yanthatuna manghan takhankhre popi pambi sing adu Cycle Police Station gi manung chanba Boljang Village ki chingmaida ekar taraga manga pak chauba lamda chaurakna lupa lakh humphuromgi oigadaba popi pambi sing manghan ki Kangchup Police Station ki manung chana Kangchup area ki lam ekar kuntra dasu lupa koti kunga lakh tararomgi oigadaba loinana Sagolmang Police Station ki Changshang Village tana lupa ngakpigani lam ekar kuntra da lupa koti aniga lakh kuntra romgi popi pambi sing manghan takhan ki Kumbi Police Station ki Kangbu amana nauda khongda leiba AK Primary School da angang singgi sana khotnabagi potlam sing mateng pangkhre Kumbi Police Station gi DSP TI Krishna Tombina luchingba Kangbu amana ngarang mafam abaduda chatuna angang sing aduna sananaba football khutsinaki khongthang adu chahi nauriba mahairoi singda sanaba mahai masing tambada pukning thaugat pada natana police ka miyamga mari phagatnabagi pandamda pangthokpani hairi Hauzik sanabagi pauda Patsoi Tuliyaima Century Club PTCC na sinduna ngasidagi second state level 7 aside men football open football tournament Patsoi 3 football ground da haudokre tournament asi haudopagi thoramadu da iSpace construction gi proprietor Huidrom Bikramjit Singh su sarugyaki Tournament asi haudokpaga mari lenana All Manipur Filmmakers and Producer Association Ampimpa amadi TISB Rachandra Singh Football Academy gi veteran players singi mathakta exhibition match ama susanaki Tarahumdoi Suba State Level 7 Aside Village Open Football Tournament MSFC Hangang Amadi LUVACL Kamong Ani Maipakre Ngasi Chathariba Football Tournament Asigi Hanba Sanakiba Ligta MSFC Hangangi Sanaroi Diction na match ki Mari Nipan Tarahumdoi Amadi Kungani Pan Suba Minute Singda Panjil Mari Aduga Sital Jitna Kuntra Taruk Suba Minute Panjil Amaga Chanduna Ingok BFC Laitong bu Panjil manga amada maithiba piki chatharakliba tournament asigi ngasi sarakiba ni suba liktana LUVACL Kamongna Konthaujam FC bu Panjil mari anida maithiba piba ngamki match asida maipakraba LUVACL Kamongi sanaroi Brajamani na match ki kunkani thoi amasung kuntra humdoi suba minute singda Panjil ani aduga sanathoi amadi Romena taret amasung kunga mari suba minute singda Panjil amamam chanki awang kunau Youth Development Association Awang Kuno Mayai Lekai na Sindona Association asigi sanabungda chathariba tournament asida team kunna league match singda athoi ahen tanari hayeng makha taba match ani sanaragani Singjamai Chinga Mathakta Goals Gym Amadi RNFS Fitness na Spa Center LLP Haina Mingthonba Gym amangasi hangdokre ngasi dagi chahi yankai ga nithoi gi mamangda body building gi legend ama oiriba Arnold Schwarzenegger na ahanba oina California da Goals Gym ama hangdokra bagi matungda Goals Gym asi India gi da Englishingani shupna anida hangdokpa haukibaga loinana malemgi oina hauzik gym asigi center chamaga kuntraga mathoi hangdokre ngasi Manipur da ahanba oina gym asigi hangdokpagi thauram aduda Hills Area Committee gi chairman MLA
थांगजालेन मणिपुर पुलिस की DIG रेंज 1 की जयंता गोल्ड जिम्स की वाइस प्रेसिडेंट निखिल कक्कर अमदी इंटरनेशनल बॉडी बिल्डर KH प्रदीप कुमार गलोइनना जिम असिगी मसक नायरब मियोय कयाना सरुक्या की थौरम अदुदा गोल्ड जिम की वाइस प्रेसिडेंट निखिल कक्कर ना जिम असिगी प्रोफाइटर थांगजम रोशनदा गोल्ड मेडल की सर्टिफिकेट अमदी मेमेंटो अदु खुदसिनखी मरीसुबा MCA प्लेट क्रिकेट टूर्नामेंट SSU सिंजमई माई पाखरे मणिपुर क्रिकेट एसोसिएशन की मीटिंग मखादा लंगथबा पब्लिक ग्राउंड चथरिबा क्रिकेट टूर्नामेंट असिगी ngasi सानखिबा मंगा सुबा लीग ता टॉस ngमखिबा SSU सिंजमई ना बैटिंग हाना सानदुना मैच असिगी अपीबा ओवर कुंट्रागा मंगा दा विकेट तरुक तुरगा रन चनी लौबा ngमखी इनिंग्स असिदा रोहित ना रन मरफुतरागा तरेट अदुगा बोनी ना रन कुनगा तरेट लौबा ngमखी मैच असिगी अनि सुबा इनिंग्स सानखिबा YWC पाचोइना ओवर तरागा तरेट ता विकेट तरामक तुरगा सुपनगी रन निफुगा मापन खक लौदुना मैच असी रन चामगा यांखै माथोइदा माइथिबा नंखी इनिंग्स असिदा SSU सिंजमईगी बॉलर रोहित बनी अमदी कैनेडी ना विकेट अहुम लौखी रन मरफुतरा तरेट अमदी विकेट अहुम लौबा ngमखिबा SSU सिंजमईगी ऑलराउंडर रोहित ना मैच असिगी मैन ऑफ द मैच ताकी क्रिकेट टीम कुनगा माथोइना सरुक यादुना चथरिबा टूर्नामेंट असिगी हयेंग सानगदबा तरुक सुबा लीगता PSC खोयाथोंग अमसुंग PTCC पाचोय अनिना लंबा तौनरगनी तरुक सुबा T20 मणिपुर वेटरन क्रिकेट टूर्नामेंट ngasiदगी मॉडल हायर सेकेंडरी स्कूल अमदी ओरिएंटल कॉलेज की सानबुंगदा पांगथोकपा हौख्रे टूर्नामेंट असी हौदोकपा अदुदा मणिपुर क्रिकेट एसोसिएशन की वाइस प्रेसिडेंट CH चाउबा मणिपुर वेटरन क्रिकेट एसोसिएशन की प्रेसिडेंट एन इंद्रजीत अमदी एसोसिएशन असी की वाइस प्रेसिडेंट A बीरेन गलोइनना एसोसिएशन असी की मसक नाइबा मियोय क्याना सरुक्या की टूर्नामेंट असी की ngasi अहानबा सानखिबा लीगता टॉस ngमखिबा कुकी स्पोर्टिंग क्लब लंबुलेना बैटिंग हाना सानदुना मैच असी की अपीवा ओवर कुंदा विकेट निपान तुरगा रन चामगा कुंतरेट लौबा ngमखी मैच असिगी अनि सुबा इनिंग सानखिबा साइक्लोन थांगमैबना ओवर तरा तरेट का बॉल अनिदा विकेट अहुम खक तुरगा माई पाकपगी रन चामगा कुनगा निपान अदु लौबा ngमखी विकेट अहुमगा लोइनना रन कुनगा निथोय लौबा ngमखिबा साइक्लोन थांगमैबनगी ऑलराउंडर तेज बंतना मैन ऑफ द मैच ताकी मणिपुर वेटरन क्रिकेट एसोसिएशन की मीटिंग मखादा चथरिबा क्रिकेट टूर्नामेंट असिदा टीम निपाना सरुक्यारी हयेंग टूर्नामेंट असिगी अनि सुबा मैच सानरगनी मरीसुबा MCA W प्रलादा अमदी W रमानंद इलाइट क्रिकेट टूर्नामेंट चेम खागेमपली माई पाखरे ngasi luwang shangbam da leiba luwang pokpa cricket stadium da sanakhiba tournament asigi tara marisuba league ta toss ngamkhiba PTRC patsoina betting hana sanaduna match asigi apiba over kunga taret ka ball manga da wicket tara mak turaga supnagi run marfuga mari khak loba ngamki match asigi ani suba inning sanakhiba chem khagempali na over tara nipan ka ball manga da wicket taruk turaga mai pakpagi run marfu taraga nipan adu lauduna match asi wicket ahum da mai pakpa ngamki विकेट अहुम अमदी रन तरागा मापन लौखिबा चैम खागेमपली की ऑलराउंडर सुल्ताना मैच असिगी मैन ऑफ द मैच ताकी मणिपुर क्रिकेट एसोसिएशन की मीटिंग मखादा चथरिबा टूर्नामेंट असिदा टीम तराना सरुक्यारी हयेंग सानगदबा तरा मंगा सुबा लीगता थाउ थांगमैबन अमदी YWC लंगथबाल अनि लंबा तौनरगनी और बुलेटिन असिगे हेडलाइंस अमुना मियाम थमजगे मणिपुर कंजर्वेशनल ऑफ पेडी लैंड एंड वेटलैंड एक्ट की मायोक्ता गवर्नमेंट की अयाब याउदना युम कई साजिलंबा सिंगी मथक्ता गवर्नमेंट एक्शन लौखटबा होख्रे एम्प्लॉयमेंट एक्सचेंज तरागत तरेट लेबगी मनुंगदा मरी खक्तदा ऑनलाइन रजिस्ट्रेशन अमदी रिन्यू तौबगी खुदोंचाबा लेबी हाइना डिपार्टमेंट ऑफ एम्प्लॉयमेंट हाइनी
GST return file tawdaba Imphaldagi dukan taraga manga seal tawkibaga loinana Department of Taxation Manipurna February tha khaktaga lupa koti unipan ka 10 manga ki tax khongatpa ngamtre Mitai Maitai na schedule tribe ki lista yauba yai natraga yade haibagi matangda Manipur government na khongjel tapthana thabak tawre haina retired IAS officer Dr. R.K. Nimaina Fongdorakli Amasung Sky Hospital ki mathakta magistrate inquiry chathaduna chapchabe action lawdriba fawba asi bahakchang lawkiroi haina hospital asida lekhidraba angang gi GAC na cheksi wathan